President oina khalaba Droupadi Murmu ngasi yuk pung taraga minit taramanga chatpa matamda Parliament ki Central Hall da India ki taramarang suba India ki President oina washak loukhre India ki Chief Justice N.V. Ramanana Murmu bu office paiba leibak ngakpa amate leibak ki aronathop ngaknaba washak loukhre tungda gun salute kunmathoi kapkhe amate nauna khalaba President da miyam mangda wangangkhe washak louba loiraba tungda Rashtrapati Vavan thadok tringaida service ahum ki maikaidage Guard of Honor PK loinana ngarang matam loikraba India gi hanagi President Ramnath Kovind gi mafamda ikai khomnaba utke ngasi wasak lobagi thoramatuda matam loikraba President Ramnath Kovind Rajya Sabha gi Chairman M Venkaiah Naidu Prime Minister Narendra Modi Chief Justice of India N.B. Ramana Lok Sabha gi Speaker Om Birla Union Ministers Governors Chief Ministers Head of Diplomatic Missions ke makok thongba sing Member of Parliament amati India gi civil amati military officers sing na sarukya ke President oina khankraba Droupadi Murmu pharmacy paiba ahanba tribal nupi ama oibada natana anisuba India ke nupi President amasune India na mamning makha tamlaba matungda pokhibi India ke ahanba President amasu oire Droupadi Murmu Odisha ke Mayurbhanj district ke upar veda khunggang da leiba Santali tribal imung amada ingkumja lising amaga chamapan yangkhai nipan ge June kunda pokhi politics da khongtra tingaida Mark school gi ojamo ina haurake tungda Rairangpur da leiba Sri Aurobindo Integral Education and Research Institute da assistant professor onna thabak tauke loinana Odisha government ki makha da leiba irrigation department da junior assistant oinisu thabak tarumke Murmu na ahanba oina BJP da ingkumja lising amaga chamapan marfutara tareta yauduna Rairangpur Nagar Panchayat ge councillor oina khanke mak BJP Scheduled Tribe Morcha ge National Vice President su oinamke ingkumja lising ani gatara manga ge metara nipan da mahak Jharkhand ge ahanba nupi governor oina wasak lauke amate India ge manung da nupi tribal leader amana governor oiba ahanba misak oike मैं द्रौपदी मुर्मू ईश्वर की शपथ लेता हूँ कि मैं श्रद्धापूर्वक भारत के राष्ट्रपति के पद का कार्यपालन करूँगी तथा अपनी पूरी योग्यता से संविधान और विधि का परिरक्षण संरक्षण और प्रतिरक्षण करूंगी और मैं भारत की जनता की सेवा और कल्याण में निरत रहूंगी